सैसक्पी कबीरागी पुंसीवारी की पौधम असिबु इबिरक्पा डॉक्टर खाइदेम अथौ मैतै पाउबिलाई न्यूज रीडर चैनल ना पौधम असिबु वारी ओइना लीदुना मयामदा ताहनजगे करिगुम्बा पौधम असि पाथोकपदा असोय अंगाम यावखिबा तारबसु ngakpiu haiba wafam mayam mifamda thamjari ताइबंग सिदा नुंसीबा सुरदा सकपा इसै तानिंगदबा कना लई नुंसीबा खोंजेल ताबदा थमोय पेंदबना कना लईगनी नुंगाइबा इसै नुपी कोइगे कोइजौ खुदोल पीगे पिजौ मियेंग खोइगे खोइजौ औबा पामगे पामजौ थकनिंगबा थकजौ ngauninगबा ngauजौ लांगनिंगे लांगजौ अदुगा लमलानबी कनादा लोना थमोयदो पिरमबा थोकलबा बुलेट 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 ताबदा थमोयदा इनोट हापतबा कना लईगनी मोय तामो अइना पामलिबसे नुपानी अइना ngauरिसे अइना पामलिसे हौजिककानगी थमोय पिरो लेनरिबा मरी से इसै सिंसिगी सैसक्पी मियामगी कबीरागा उनरुबदा इसैगी लम असिदा थेंगरकपा अवा नुंगाई कया अमा फोंदोकपिरखी सुखाम कबीरानी मियामगी न कबीरा यामना नहा ओइरबी सुपनतगी सही 19 खक्ता ngairibi सैसक्पीनी ngairangbamna mahakki poknafamni अपोकपा सुखाम अंगौ याइमा अमदी सुखाम ओंबी लोइदांगी मसा मरीगी मनुंगदा इतोन तोनबी मसा नुपीनी अमुबा अमसुंग अंगौबा अमदी हवाई थराक हामेन सिनबा अमदी आलूगा थोंगबा कांगसोइना कबीरागी ख्वाइदगी पामजबा मचू अमदी येंसांग कबीराना ख्वाइदगी पामजबा मणिपुर की सैसक्पा सैसक्पी सिंगदी अहिबम साम लाइश्रम मेमा पुष्पारानी सोरी सेंजमनी सैसक्पा अमदी युमदा मखल कयागी अचापोट हौदुना चाबना महाकी हॉबी अहानबा ओइना इसै तंबा होरखिबा असि लमदम असिगी सकनाइरबी सैसक्पी सुनीता नेप्रम अमदी हौदाम कामेश्वर ओजा अनीदा तमदुना इसैगी लमदा वांगलबा क्लास बिशारत लोइसिंखी ओजा खाइदेम इमोना कन्ना सेनबिबा अमदी होनबिखिबना मियामगी मांगदा थोलक्तुना थौगल तौबा ngamjabani lam asida yamba toni ahibam kiamgoi bullet ki director gyananda hemanta khuman music director sing asina yamna nungsina takbi tambibana miyamna sak khara khangba horkhibani mahaki hek pokminaba mayamba vidya kumar na kan honabiba senabibana yamdrabasu yamdana thak asi yoba ngamlakhibani haina su kabira na phongdorokli miyamgi kabira gi asengba mingdi sukham kabirani kawi oza imo amadi yamba toni na ibe manangi mingse mina haibada yamna pharaktai yamna su sangi haiduna tentakna kabira haina thonbiki madudagi miyamna su kabira haina adum khangbiba haibadu oiki angang oiringai da isai sakpa kaya pamlamde adubu dance tawbudi yamna pamjaki adubu aigi baba sukham angau yaima isai sakpa yamna pamjaba misak ama oibana khara chawkhalakpa matamda baba na isai sakpa taduna mahakna sakpa isai aina su adum tung induna saksei nongma baba na isa tombi nang isai tamgera haina hanglaki aina su hoi tamge haina khumki numitudagi isai tamba horakhi isai tamba hobudagidi aihak isai da thawai luptuna isai da ngauba haibadu oiduna isai sakpa pamnaki isai sakpa horakbada ngairi adubu lamdam asigi miyamna nungsibiduna sakhangbiba horakpa se haingai leitana nungai amadi masidagi hena miyamgi thogal tawjage khalli loinana makha tana isai tamduna isai gi lam asida kanna honaduna manipur gi saknairaba saisakpi ama oiba pami haina su kabira na phongdorakhi oza khaidem imona bullet bullet hairiba isai ase amukta phawhanbiu isai ase miyamna pamnaba isai ama oihanbiu haina chatluba mafam khudingi laifam singda khorambi khibagi mahaina isai ase miyamna pamna khiba isai haibadu oikhibani haijani loinana bullet hairiba isai asida miyoi million 33 henna yengnakhi kabira gi nauna lakadaba isai singi manungda democracy aigi isil sina sidri phawba hairaroi bom haibana singba isai khara lei haina su phongdorakhi loinana lamdam asigi mafam kayada isai sakpa matamda stage da paisa tharakpa matamda khutta paisilakpa maida paisa langsinduna tharakpa amadi usit thawoidana ngangba sakpa thengnabada yama nungaitaba ama phawi maram aduna asigumba thawong asi tawhaningde haina su kabirana phongdorakhi ngasigi paudam asibu ibirakhiba Dr. Khaidem athauba maitai aroibada paubilai news reader gi video asibu yengbiribu khudingmakpu hagatsari